Akuba mityeng amasung apibo wakalona amaga amaga nung sunod na basiliba asi tokla si Haina Manipuri Minister Akram Iwabina Fongdokre. Imphal City ba miyam na pamjaba mawngda smart city ama ohen na bakana honari Haina Impact TV amasung IMC na sindu na pangtokpa mega public discussion na mahut na Fongdokre. Sada Hills sa sathara mamatang kagtang economic blockade matam kharagi na handokre amaromda KSU anagi strike sabot pasingna kunmari suba Assam Rifles ki convoy da nung na thondikre. Amasung CC meeting asi sana ke bamesta FC Jalin Sada Hills na YOS kurai ba mai pi. Mayam krumzari adone imbir bas impact news ni ai takalamam siam kanaina hauji pungja si phobagi maru paw myam da pijari. Akuba miyang amasung apibo wakalon na amaga nung sinadana ba silibasi toklasi Haina Manipuri Minister Akram Iwabina Hana Manipur ge Minister Oiramba Moirangthem Ibotombina laikidabagi sahi kunmatoi suba thoramna Fongdokre. Kanglup amasung zategi khetnaba laitaba laingak amadi santi purakpa haiba themda Moirangthem Ibotombi Memorial Trust na sin sahi khudingi pangthoktuna lakpa ningsing thoramangasi hairokta laiba Memorial Trust Complex na pangthokre. Thauramadu the semester na haikibada ngasi lamdamasida thokliba hingsa gi thabak thauramasa masa kaya na maram oiraga lamdamasida santi leiba ngamdabane hingsa na hiram amatagi waroisin purakpa ngamloi haibasi malem pumana khangnaraba wafamne aina aningba apama thabak pangthoktringaida leibak amade leibak miyam gi sukhara khantafam thoi leikhidraba Moirangthem Ibotombina Piramba Sante ke Paujel Asina Landam Asiki Mipung Kudimakta Yauraba Matamdada Nomadi Soidana Santi Webalaiba Ama Urapangam Haiki. Say Kuding Pang talk to the Lak Libaning Sing Toramasi State Function Ohenba Yabra Haibado Gomena Kanaragani Hainaso Chief Minister na Fongdoki. Hingsana koi malem sida waroi sinama porpa leiroi haibasi prithvi punamakna masi hainari bani ahan bada koi na ina apamadu pangthoktriŋai gi mamangda masi praja singna pambadugi mayokta oigadra oiroidra haibase khandhaminaba darkar oi piaba magi kanglok ki wakhan khakta magi jati gi magi laikai gi aduga magi sigumba wakhan mayam sing asina Ekoi Manipurda Lairiba Pona Maxingase Ekoi Santi Lehendabani Haibasi I Mayam Punamaki Mafamda I appeal Taujaning Bani Bantauba National Highway sing the Lutpat Taungaba Amasung Iresa Masel Hanaba Asina Kari Kanaba Masung Tongzaba Porpagi Haina Manipuri Deputy Minister Gaikang Nangasega Taramada Fongdoki Mangna Haikibada Makut Hanmang Ngamlarudaba Bisam Parzada on Sinduna Akan Aring Fongdokpagi Hainabi Adu Taduklasi Lamdamasi the Santi Puraksi Haidati I Isamadi Imung Manungdagi Hauduna Lamdam Asi Santi Uba Lamdam Ama Welasi Haiki Laikitraba Moirangthem Ibotombi ki mafamda miyam na laisu katpagalunena minute ani 2 minute left na laikitraba ki mafamda ikai kunabasu utki Akoy Manipurda leiri thodo ase ban block ken karikano puri akoy gi ireisa masen hatoknaba amaga lutpa tonaba karikana e kari puri mathawna leiri miram damgimi kana tawudana aduna natraga ai ima ipabu isa isubu Marua Pangbu, Irisa Masen, Tangaina Rivasibu, Karibu, Kanarige, Karibu Sendong, Lady Gay. Nani Ningwa Tundraga, Emu Manunda, over the Tainavasa, Masigan Nessa, Tokpiro. Impact TV amasung Imphal Municipal Corporation IMC na sinduna Imphal Smart City ki marigalena mega public discussion nama North AOC da leba hotel Imphal da pangtokre Imphal City bo India ge tongan ba Smart City sama gi manung da yaurakpa asiga marilena miyam gi mot lauduna lemjaningai oreba city ohenna ba miyam gi mot launana ba pandamda ngase gi mega public discussion asi pangthokibani
ngasi ge public discussion ado impact news ke editor in chief Yumnam Rupasandrana moderator Mahut ki director and Gitkoma Mahut ki secretary RK Dinesh ECL Express ki editor Irengmam Arun IMC ki chairman Aribam Nimai Sharma IMC की एग्जीक्यूटिव ऑफिसर NG Uttam, इकोनॉमिक्स डिपार्टमेंट के प्रोफेसर डॉक्टर CS प्रियोरंजन सिंह, क्लासिक ग्रुप की होटल के चेयरमैन डॉक्टर TS डबलीना डेलीगेट ओने सर याकी ngasi की खननबा अदुदा क्लब ऑर्गेनाइजेशन एकेडमिशियन वुमेन्स ग्रुप ह्यूमन राइट्स एक्टिविस्ट सिंह इबहुत कया सिंह अमसुंग मीडिया फ्रेटर्निटी की मियोई सिंह याउना तोंगान तोंगानबा स्टेक होल्डर्स सिंहना सर याकी लोइनन ngasi ki khananaba aduda Imphal Smart City ga marilena miyamna mot sing phongdonaki IMC amadi mahut ki maikaidagi lepalaitana miyam ga wari sanaduna Imphal bo makhoina pamjaba mawongda Smart City ohenaba kana honari haina mahut ki director and git komana phongdoki no mata lepna koi makal gi section gi meeting unajari discussion se koi lepna yu ki nungdin gi nungdang gi naidana sangjalli ekhoina tawrisi asengba praja gi pulse to karino habitu powerga madu lokshan jaraga ekhoina karam mong da translate tawsige habituni se samna harabata mi gi model duna ta ekhoi sin kari karam tawraga koi praja singda kari ta mapan gi influence angana khoi gi leiri bisida ekhoi gi kano si mangan da kai tawba yabage sina second stage ni madu ni derive tawna langna jaris Sada Hills ki civil society organization singna Trans ASEAN Highway number 1 da paikhatpa thabak thoram sing thingtha le haiduna kaukiba matam kaktaba economic blockade ngarang dagi matam khargi oina handokre hariba blockade asi MLA Namsa Kibje namadi contractor sing unaduna yanaba purakpadagi khongjang asi handokibani mifam aduda contractor singna ataba matamda thabak paikhatuna loisinaba honaragani haina thajaba piki Nakala muramda tengna upaldagi palel tamna satpa kunmari Sabasam Rifles ki CEO da Singi district singda ngarang dagi Zenen Stride Sathariba asibo sakatpa singna nungna thomjen kre Tamelong district ke Tawsem police station na konba all Kaifundai da Malpura lakwa tata DI number MN01J3267 Zenen Stride sakatpa singna mai thadokre Panba yabadi kudeng thabi da laiba kunmari Sabasam Rifles ki personal singna hauki ba thang jinamita KSO Sandal district ke president Daungmang hauki Kotal Kuntak Amadi S Lampai Bilis ki khulgi sip sing phuba ki thawongbo yani da utuna hairi ba Zenen Stride asi kobani Zenen Stride asina More town gi mausa gi punsida sound akai ba pire mai tampham lalolitik ki thabak sing punamak left khre banasina government gi office dukan na singba thonglonaki Imphal dagi More amasung More dagi Imphal tamna makhal amatagi gari sanakidre Stride sakorba singna lambi thingki More dagi Zenen Stride sakorba singna lambi da taya mai thaba uwa faijinba nung paishin mamasung lambi mayai da famjinduna khongjang sangsinki Amoram da Koki Students Organization KSO na Sada Hills ta kauki ba pungni puni pan gi Zenen Stride na singi mausa gi punsi da sound akai ba pire Zenen Stride asina maram oiraga national highway number 2 da makhalamata gi gari amata sanakidre nakalamoram da kangpopi da Zenen Stride saukar pasingna lambi da Thoraktuna taya mai thaduna khongjang sangsin ki stride asina maram oiraga mai tampham lalolitik amasung government ki loisang punamak thong hangna kidre adumak pu haujik phawbi oina thoganinda ba thawduk sing thobagi pawdi leite Manipur State Minority Commission ki ahang ba fam sing hafsinduna athaba matamda mathau tawhandrabadi Manipur Muslim Welfare Organization na miyam ga kusamnaraga akan ba khongjang sangsilagani haina organization asiki president Phundrai Mayum Abdullah Fathana phongdokre wafam singa se Manipur Press Club ta pangthokiba Manipur Muslim Welfare Organization ki manga soba mapok common thoranga mari lenena phongdokibani Abdullah Fathana makhatana haikibada hiram khudingmakta sothadana lehoraba Manipuri Muslim miyamgi phangpham thokpa haksing mapung fana phangma ngamnanaba amadi lamdamasida laiminariba phurupsing nungsi sanana laiminanaba Manipur Muslim Welfare Organization na honagani haiki ningsingba yabadi Manipur Muslim Welfare Organization asi hauki ba sei lisungni taragi December tarita Manipur Minority Development Committee ki miyang makada CM ki ba Muslim phurki oiba organization amani
Manipuri State Minority Commission gi minority miyang bi chokhat thorang yang chanbina na bai di mari le na ba thok thoram sing yang channa blai di ba maning tam institute ase sahi ama hena chairperson am member sing gi pham hanga laga mathau phajan id matpung phana taw handana thame mathau sunduk taw handana thame haiba yarab masi puna manga se ta sengna hauji pho pa le government asina masi thap oina athu matam do thok phi ba jam tangai phade karigumba masida government asina minority rights day hek bangthoi movers na ai minority commission na sila khola kanda masi handa ki December moina moi minority rights day da pangthor ko matam MMW na masida masiga chapina ba tongan tongan organization umdo lady ba chapina ri organization singa akan ma khongjang kaya ama aikoi structure na bagi dam sem sara loijar Supreme Court pi ki ba warol amada lanmina India ki sovereignty ngang na bagi damakta mapa lewak ta gi amadi terrorist na landarapa matam da makhoida sinaki ba thodang adu makhoina supnagi pangthoki ba khaktani masida misimina khara thoki ba adu gi damakta India gi security force natraga lanmida taisin ba yaroi haina India lenga ki Attorney General Mukul Rockina Supreme Court phongdokre Supreme Court ta phongdoki ba wafam asina Manipur si India gi saruk aman nate mirai bak ni haibadu ulle Manipuri singbu mapa laiba ki miyoi natraga terrorist oina lawi haina takpani haina Revolutionary People's Front RPF ki Secretary Publicity Robin Kuman thadorapa serolamana khangalakli aina thingkraba lup asina makhatari aikoigi layoi kraba ipu singna ngaklamba ireiba ki ningtamba adu amuk hanna hanjil handuna ngasigi mirolna tungi mirol gi damakta khudol tamlasi haina RPF na landam asida kunda minariba istinenau oiriba singmi tami punamakta wafamasi thamlakli Lusing Purel Sing Subam Akaba Lakidabagi, Mapan Subaning Sing Kumantaram, Matang Sahi, January Kunitoida, Pangto Lagani. Lusing Purel Sing Subam Akaba Mana, Lisuni Tarataruk, Ngasepam Yumzao Maitei Amadi, Isum Kom Kairafki, Kulakpa, Tommy Tang Kom the Kusnergani. Ngasi Kangla Pat Leba, Milali Office the Palmising Unabamada, Milalgi Mayelo Sang Lusing Purel, Morang Tem, now Komba Maitin Haikibada, Lamnamasigi Miambo, Hiram Kaya the Lusing Biramba, Lusing Purel, Sing Subam Akaba Lake the beginning Sing Komon Toram, Waka, Lamas Sing the Leba, Oza Akaba Gaksang, Leron San Kibamba Pamda, Miam Haikaleka Tamgani, Lunena, BT Rota Leba, Rumal Theatre the Mapumba Toram, Pangtokani. Milalama di Maitay National Front na sinduna pangthokadori baning sing thoram asigi saruk ama oina mahiroi sing oiba sareng sangdamnaba English ni taramanga class 10 examination da mitai miek subject mark wang na fangba mahiroi sing ikai khonaba utpa amasung lusing purel asina iramba phamba kumai lambel sigi aroibada miam da utuna mapung oiba thoram paring oina pangthokani haina moirang tem naw khoma na maitaina makata na phongdoki Ozana Hone Biramba, Adumba, Todangdi Saruk Amoina, Quena, Nasiki Mirona, Tungi Mironda, Mamita, Lehonaba, Kunai Sibu, Sakon Honabada, Lendamasigi, Sadana, Kudimak, Tung the Hogan Haro, Mahiro Kudimana, Mari Bakninga, Marandam Nukshiba, Amadi Mama Lon, Amadi Masaki, Maipun, Shijabagi, Wakalan, Generate the Makta, Mahiro Kayada, Sereng Sedana Bagi, Toram Yogeri. Hariba Sering si lepak ning badi yumphum oiba adumba sereng oijagani Pajaka bagi lekide bagi mapaluk suban sing kumon thorom asida nimit asida athing ba ne singba lepak oiba kaya tobitena ba milala madi mitei national phangi mai degi noluk sari Singjamai Police Station na konba Singamaka How Ground da government ka athing malaina lena house law the police department karimata tawbang ngam khidri haina Indigenous Peoples of Kanglei Park ipa ki sirola man hairi sirola sina makha tarjona Singjamai Kendra asigi Makok Tongba Rajniti Walana Police Department gi Makut Punsan Mani Haiba Kangmangamle Hauzik Mahiro Sing exam Laibana Hausi Taudanaba Ipakna Kangi Basu Laikrabani Laingak na Ain Lake Ngak Naba Lairiba Police Po Rajniti Wala Nakut Tingzinduna Matau Tawandriba Asi Home Department Tabak Puriba Deputy Minister na Mieng Sangvina Basu Ipakna Makatana Apil Taurakli New Public Higher Secondary School Khaboki Administrative Block Mai Sakre Asoka Pandi Amat Yahu Khidre Thodok Adr Lupa Lak Manga Computer Set Ahum Laptop Ani CCTV Camera Television School Uniform Library Gilarik Amasung Opuna Singba Polam Sing Mainatum Sakre Thodok Topam Nagi Pama Pauda Ngasi Angan Bada Pungani Makai Taba Adwaida Administrative Block Asi Mai Salaki Bani Hairi Mafamadu da Tawal Fair Service Kitim Ama Lakta na Pungani Sangna Mayedu Matatki May Saki Bagi Haura Pamasi
electric short circuit tagi oigani haina singdari thodok aduda mai muthanaba honakhiba mahiroi kharada asogapan yauki hairi nakalamaromda ngarang namidang pung tara taba adwaida lilong usoi pokpi hangam thabi da leiba yum amagi saksangsu electric short circuit tagi haurakpani singnaba maina lupa lakayagi mansang sing tumna sakre hai Saliba Thasigi Amada Wangkai Mem Leta Laiba Higher Secondary School the bomb Pokai Kibaki Tokdo Kamari Lenana Ngarang Laikaya Siki Oiba Miyawi Mifamama Pang Tok the Warip Kaya Lokre. What if Sing Aduki Manungda School asi the bomb Anirak Pokai Bamadi bomb Tamlamaki Tokdok Sing Asina Laikai Miyam the Asokapan Kaya Tolapayabaki Pibam the Laibana Higher Secondary School asi Lak Liberalisuni Tarataruk Taratrik Kesesandagi Atopa Mapam Amada Hongdok Kian Kiba School asina Atopa Mapam Amada Hongdok Tringaida Kanagomba organization amadi lup amatana bomb pokai hanba amadi makhal amatagi aki akhangi thabak sing tawhandaba haina tawbidana ba haina warif sing asi lauki haina wangkai mayum ler apunba committee gi serulamana khangalakli Sky Hospital amasung Manipur Heart Foundation na Thawal District ki Wangjung da leiba Foundation for Healthy ke khusam naduna nomagi oiba lemna laimagi kem ama Devi Mantu da pangthokre kem asida nupa nupi punna mioi samri romda laing bakalunena hida langthak sing lemna pi khre hairi Singi district mangada tang tarita gi pungni phuni pangi general kaukibaga maram oiraga class 11 gi application form pisin mamasung higher secondary examination lisung taratar ki fee amasung atopa documents sing fine yaudana pisin bagi matam thas ki tang mapan fawba sangdokre Manipur Sangai Festival yawba lakiba Myanmar gi mitei singbo achamba khodol piduna Tamna Laikraba, Aigi Isilinau Sing, Opake Thoram Haina, Mington Bamakoibu, Opake Thoramama, International Peace and Social Advancement, IPSA, Kanglai Park, Sindangasi, Namidan Komalapak in Hostel Pang to Cray. Sangai Festival Yawa Lakiba, Manmadaki, Maiti Sing Adubo, Asama Kodol Pidun Ikai Konaki, Manmadaki Lakiba, Maiti Sing Asi, Hayangayuk, Infal Tadokragani. Manipur Sangai Festival sab yaba lakpadagi matam khara landam asida laithariba awalewak haibadi Myanmar da kundakraba maite isinau ise nem sing ningol sakokre taramna opagi loinana ningol sakopagi tharmadu Motwa Museum amasung People's Awareness for National Advancement Panana Sinduna Uripok Samusang Ukud Leba Toksom Toibagi the Pangtokibani Tauramadu the Myanmar the Lakpa Musing the Natana Bangladesh Assam Tripura amasung Ziri the Lakpa Musing so Taramna okay Taramna Opagi Matakta Lengyan Fiamasung Radha Krishnagi Ayapa Mitam Kudol Tamduna Ikai Kunabas Utki Uripok Assembly Constituency MLA Lamdamasi Naiba Musing Tongan Civil Society Organizations in Butsing Amasung Miyakayana Toram Aduda Saryaki. Manipuri Mapandagi, Awalewatagi, Myanmar, Bangladesh, Assam, Tripura, Joy Kunda, Kapasi, Punjanda, Sumba, Mali Pitaka, Maiti, Tayo, Mayami, Apupa, Horoma, High Tari, Nasi, and Lote, Adana Sumba, Horomasida, Equina, Manipura Salmoguna, Equini, my side, Puna, Sakomina, Equina Puna, Sami Taminaraga, Equi Amato, Wakalona, say, Masidi, Dissing, Purakara, Hype Wakalona, that comes Japanese. Thaza Yaba Palma Pangmadagi Tasiki Mangada, Infal West District Police Command on a North Siki area, the Frisking Amasung second Satabada, KFCP Noyon Faction member ni Haiba Amafari Hari. Farabami Adudi, Kurai Taudam like Idagi, Oinam Bizenda Singh, Elias Naubi, Sahini Pumatoi Apopa Lake Hidraba, or Brajendro Singhani, Mangwandagi, Kapayaba Maru Ama Yauriba, 9mm pistol Ama, Galunela Kafokraba Maru Aniga, Fagat Bungamli Hari. Maki Matata Kisama, Infal Police Station that Tangat Krihaina, Police Department PRO na Tadora Pasiolaman Kangalakli. Hyundai Company ki car like hiba India Pumagi customer singi lucky draw da gold coin faukraba Manipuri customer da lucky draw adu da faurpa gold coin kusinakre. Dulalin da hangba punya Hyundai ka showroom da pangto pathoram amada lucky draw adu da gold coin fauraba Haigru Tampak Bilis Sandildagi
R. Jerome Moyonda Punya Hyundai ki manager R. K. Prem Kumar na goal coin adu kushinaki. Moyona thas ki tang kuntarakta Punya Hyundai car showroom dagi Hyundai SN nama laiki bani hari. Hyundai company ki oina nungti ki car laiki ba customer singi damakta lucky draw si pangthoi hari. Hyundai Gold campaign da isan yaujabagi yam harobo phongdokko oina mayamdasu Hyundai dagi pot gari mayam si lobinabasu campaign macha ama ai hapchari aduga khoi Hyundai side dagi aina thank you ma haining. January Taramari the Drivers Day observation Pangthopo Matang Sahi January Taramari Dasu All Manipur Road Transport Drivers and Motor Workers Union Namit Asi Pangthogani Hari Thorum Asigamari Lenana Donation Tauba Matamda 14 January 2016 Drivers Day Observation Committee Convener-gi Kut Ekna Pirakpa Receipt Book Natana Atoba Donation Slip Sandaroi Hari Loinana Laikhidraba Drivers Singi Photo Amam Imung Manungna MZ Avenue the Labor Union Office da Piraknaba All Manipur Road Transport Drivers and Motor Workers Union na Taturapa Sierra Marakangalakli. International Day of Person with Disabilities Kamari Lenina Thasi ki Tangmanga dagi Cable High School Tera Bazaar da Satarakiba Ahum Suba Winter Disabled Mela for Inclusive Society Masiloshin Kre Mela si Relief Center for the Welfare of Differently Able Person Manipur Sinduna Satarakibani Masigiloshin Bagi Toramaduda Nama Swarabami Singidamakta Singtanangai Oiba Tabak Taubaki Damakta India Government Sakanglaba Laimeum Amendra Saramabu Taram Oktula Ikai Kunabas Utki Satarali ba Mela Sida Saru Yaduna Makoi Makoina Haijaba Polam Sing Potokiba Mio Sing Dasu Sakang Se Kusinaki Amasung Selgi Manasu Piki. Hauzik Nasino Bagi Basana Bagi Pao. Infal ki Mapal Kangzebung the Satari by Yankai Mapan Suba Sarso Sansing KCSI CVE Memorial Invitation Football Tournament King Asi Sanaki Matchta FC Jalen Sada Hillsna YOSC Kurai Bapanjal Ani Abada Mighty Bapikre FC Jalen Ahan Bapanjalado Mets ki Benit Informatu Serpamatamda Free Kick Amagi Kudong Sab Laudana FG Jalelgi Patrick Kamaina Kausen by the ball Ama YOSC ki goalkeeper na Paba Namong the Badagi Panjal Ontokibane Anisuba half Kimin Yankitaruk Sarpada FC Jalengi Nelson na center line Mayadagi Pirakiba through pass Amagi Kodong Saba Lauduna striker Psycho How to Voina Kausinduna FC Jalengi Anisuba Panjal San Kibani YOSC War Supai Kasuna Meski Minute Yang Humdra Manga Sarpada Timasi Amatangai Raba Panjal Adu Sanke Mets Asida YOSC Paimir Kasar Malem Manglemba it's a winner Amasung FC Jalengi Psycho How to Well Foul Taubagi Damakta Refrina Yellow Card Book Tauki Hayung Tilpung Amamakai Tabamatamda Klasa Kaino Amasung Young Physic Unit Lalamung Aninalamba Taunaragani. Taresuba Amfa Senior Women's Football League for BM Singh Trophy da ESU Wang Kayamasung Kripsa Naurem Tongani Mai Pakre. Ngasi Kumalampak Artificial Tough Ground Sanaki Tournament Sigi Taresuba League da ESU Wang Kayi Sandaroi Ties Punima Madi Ti Nungsi Tombi Anina Panjal Amom Sansinduna YW Silang Tabal Panjal Anisino the Mighty Piki Bani. Tournament Sigi Nipan Suba Liktana Kripsa Naurem Tongna Narul Yaifa Taurang Club Okram Sotepu Panjal Taramato Sino the Mighty Pibangam Kibani. Metsa Sida Mai Pakraba Kripsa Naurem Tongi Bidiarani Amasung Retnabala Anina Panjal Mari Aduga Kaina Kumari Dangmai Grace Amasung Janana Panjal Amom San Kibani. Thasiki Tang Mapan the Sanagadaba Mapan Suba Likta Kripsa Naurem Tungamadi Manba Police Sports Club ka Tara Subal Liktana ESU Wangkayamasung Naharol Yaipa Taurang Club Okram Sutek Anina Lamba Taunaragani.
Ahom Suba Palmaipu Kamopi Memorial Zeliangrong 6A site men's football tournament Ragailong Youth Club CRYC Chingmairong Demdailong Youth Club amasung KKYU Kaisam Thong Mai Pakre ngasi sanaki ba tournament asigi ahan balikta Ragailong Youth Club na Alpha Demdailong bo Panjal ahum amata maiti ba piki bagalunina anis balikta na CRYC Chingmairong na Sairem Bibo Panjal ahum amata maiti ba pibangam kibani ahum subal liktana Demdailong Youth Club na KYC Kaikhubo Panjal ani amada maiti ba pibangam kibani loinana mari subal liktana KKYU Kaisam Thong na Nanguilungbo Panjal Taruk ani Somong Sairem Youth Club na Sinduna Club asigi sanabung da satarak liba tournament asida tim konma thoina athoyan tandari hayeng tournament asigi makha taba leg match mari shanaragani Sector Trophy Lamnai Kendra Village Wise Men's Open 7A Side Football Tournament EUFC Telo amasung CHYUC Chalo ani mai pakre ngasi sanaki ba tournament asigi ahan malikta EUFC Telo na yumbu odiba SSC C sector ba panjal ahum tuda mai thiba piki bani ani suba sanaki malikta na CHYUC Chalo na Kamsa Kaibi bo panjal manga sinoda yama laksana mai thiba pibangam kre Social Sporting Club Sector na senduna club asigi sanabung da thas ki anidagi satharni ba tournament asida football team kunna saruyari hayeng tournament asigi makhata ba league match ani sanaragani Jersey number 4 TS Ramanandana score ma tawduna EUSC Telo score 3 sabu represent tawduna chhanabi ba flashing to the GK Orange jersey number 23 Mr. Chirag, team captain, jersey number 17. Mr. Sadam, jersey number 8. Mr. Abul Thoy, jersey number 6. Mr. Hisham, jersey number 3. Mr. Aziz, jersey number 7. Mr. Wabuza, jersey number 4. Mr. Tarawang Suba Manipur Veteran Cricket Tournament KSC Lambulen Mai Pakre ngasi Langthabal Public Ground Sanakiba Tournament asigi ani suba likta KSC Lambulen tos ngamduna betting Hana Sanabada Apib over Kuntra wicket Nepal Turaga Ransa Manipumanga Lobangam Kibani Masiki Pakumda Anisuba betting Sanakiba Cyclone Tamibana Apib over Yobangamdana over Kuntaretka Ball Anida wicket Loina Turaga Ransa Magamanga Kak Loduna Mets Asi Ranipuda Maitiba Nango Kibani Masiki Mets Asida KSC Lambulengi all rounder Gaumilungna Laikhitraba Sapam Mani Singagi Mingda Kachaba Man of the Match ki Mana Funky Manipur Veteran Cricket Association Sinduna Sataraki Tournament Asida Tim Tarana Yari Hayang Sanagadaba Ahum Subalikta Crow Kamnam Kaitil Amasung DSU Kwa Kaitil Anina Lamba Taunaragani Nipunitu Subasta Junior Boys and Girls Kabaddi Championship ta Alu Khurai Angom Laikai Mai Pakre ngasi KSWC Ground Khurai Thongam Laikai de Sanaki ba Championship asigi Nupa Masa Singi Oiba Ahan Balikta Alu Khurai Angom Laikai na LYUC bu point kuntra taret kunma thoi de maiti ba piki bani ani subalikta na Alu Khurai Angom Laikai na YCA Naurem Sakpro bu point Yankhai Nipan Kunipan de maiti ba pi bangam kre Manipur Kabaddi Association gi miyang makhada KSWC Khurai Thongam Laikai na senduna Satarliba Championship asigi makhada ba match sing hayeng sanaragani Overrace was on senior set with Europe.
Hauze aroibada maruba pa amana pizari. Akuba miyang amadi apipo wakhalo na amaga amaga nung sinidana siliba ase tuklasi haina Manipuri State Minister Okram Ibobina Fongdokre. Imphal City ba miyam na pamjaba mawongda smart city ama ohenba ngamnanaba kana honari haina Impact TV amasung IMC na sinana pangthokiba mega public discussion na mahutna Fongdokre. Sada Hills sa sathara matam kaktaba economic blockade matam kharagi wana handokre amaramda KSO gi Sprite sobat pasingna kunbari sabah Assam Rifles ki convoy da nungna thomden kre amasung CC meeting asi sanage ba match da FC Jalen Sada Hills na YOFC khurai ba mai thapati kre